Lengakna highway sing semjindrabadi LPG gi awapa mayok narakadra haina phongdorklei Manipur gi maruiba NH37 Imphal Jiribam amasung NH2 Imphal Dimapur highway gi lambi amadi thongseng lengakna ningthijana semjinbidrabadi Manipur gi miyamna sakthong gas LPG mahosagumna phangbagi mahuta tha ahumgi manungda amuktagi hena phanglaroidra haibagi wapham thoraklei highway anigi phibam faringaidadi mathau taba gas sing phangdabagi awaba mayaknadabane adubu irang asna maram oiraduna Imphal Dimapur lambi dadi satok sasin gi thabakta fail oire aduga amata ngai hauraba Imphal Jiribam lambi gi phibam su noma gi phachilaktabana LPG pusilapagi sang sada kunthra yauna pusilapa ngamdre haina All Manipur Indian Distributors Association gi maikaidagi phangba pawaman haire maramasna Manipur gi miyamna mathau taraba gas ki sang yauna pusilapa ngamdrabade miyamna sakthong gas matam sana amasung marang kaina phangba ngamdabagi khudong chadaba mayawnarakpa yai haide adum moinamak association asigi maikaidagi yariba makhai miyamda sakthong gas ki awatpa lahandana ba akanba thabak sing lokhali loinana lengak ki maikaidagi so miyamna khudong chadaba simayaknadana ba lokhatpham thokwa highway sing semjin sajanbagi thabak satha haningbagi apamba su phongdoraklei Lupa crore samniga kumapan sang sugadaba thabapu lupa crore saniga kunga taret na sugani haidibase miyamda karemnabani haina forum na phongdorakre namduna thabak suhalaklabadi miyamna cooperation piroi sangsu sanghaloi Union Minister Nitin Gadkari amadi marilenaba official singda memorandum singpisen kre haide National Highway 102A gi saruk oidiba sangsak tenopal gi lambi pakthokpa amadi semjenbagi thabak sunabagi damak lengak na lupa crore samriga kunga mapanda tender ge course oina thoklabasu lupa crore sani ge kunga tare na thabak asi sugani haina bidding tarokpa farm amada suhangadoriba se miyamda karemna bani amade center asigi thabak thoram sing amu hana tawgada bani haina lambi paringas da laiba khul kunga manga henbage mikhut singo semba United Senior Citizen Forum Yungpar Assembly Constituency ki maikaidagi phongdoroklei ngarang diulalend da pangthokpa pawge mifam da forum asige secretary David Jimek na hai lambia se miyam ge khudong sa na bagi damak pakthok na ba amadi samjin na ba lengak na lokhalakpa khongthang asige damak road transport amasung highways ke Union Minister Nitin Gadkari Governor Chief Secretary Works Loisang ge Principal Secretary PWD ge Chief Engineer puthagale adubu miyam na yamna harauna riba project asige thaba quality control tawraga tungkoina satkadaba mongda samjin sajingani haibadi tender da bidding ge phiba masina thajadre hai Mahana makatana hai thaba asi kariguma nabduna surakpatarabasu miyamna cooperation piroi amadi yaba ngamloi amasung sangsu sanghaloi hiramasigi matangda Manipur Hills and Plan Contractors Association so miyeng sangba tangai fade haike lambi semlibani haidana mo ongtana semloidaba oirabadi sembidabana hena fai maramasin haidiba lambi paring ase semjinbagi tender gi schedule rate ki matungina amuhana tender pangthokpiu haike thawdosigi matangda ngarang road transport amasung highways ki Union Minister Nitin Gadkari amadi marilenaba office sing the memorandum sing pesinduna miyam ge apamba matungna thabak paikhatpina bataksin khre hainasu mahana pawmi sing da phongdokhe MPS in lauduna mathang thagi mapandagi taramathoi phawa pangthokani thorang lamba Manipur Civil Services Combined Competitive Mains Examination 2022 adu tangai fadaba administrative ki oiba maram singdagi eithokle haidi commission gi registrar na ngarang thorakpo notification amada examination asi mathang thagi aroiba sayol natraga October gi ahan ba sayol da pangthoklaba yai anowa matam athuba matam da khanghalakani haidi saruk yagadaba candidate singna examination asi gi ibagi saruk mapung phana loisindru Pawba Lieutenant Commission gi official website monitor tawgadabani haina su khangalakle Patna ta Nupimacha ama matomta mai thajakre Uttar Pradesh ta awun pot ka mari lenana nupi amabu mahaki maporoiba amasung mane makuna mai thadna hat khibagi irang loidringaida ngarang Bihar gi konong Patna da leiba school amada minor Nupimacha ama masa matomta mai thajakre hadi thodo adugi paw tabadagi khushaunaraba miyamna school aduda thomjinduna akai atoi thohankhi amasung police ta attack tawkhi Nupimacha du mai chakpadagi kanbangam hoduna hoje Patna Medical College and Hospital da pukhatuna laikanari hadi mahana mai thajakhibadu karigino haibadi hojamaki oinadi khangbangam Nakalamaromda Uttar Pradesh ki Amroha District Police Constable of Mioi Amana Suti ki damakta moyom da halakpada awon pot ki matang ningai sangdana rakpada gi magi nupi mai thaduna ha na bohonaram le haidi
KNU na Myanmar junta ki mikhal kanglon gi wangmadani haina mara sikre junta lanmin Rakhine state ta mioi tara ni toy hat kre hadi Myanmar gi khwaidagi leiraba ethnic armed organization ama oiba Karen National Union KNU na military junta lenga na mikhal pangthong na tharang tawriba se logi mayok tani haina kana mongda yaning da utpaga loina na mikhal se pangthok pa matam da chauna ayada pan pi gani haina supong do kre KNU na thadro powar mana military junta na Myanmar bu lengak libase kanglon gi wangmadani leba asgi miyam bu mapung phana lengak da yawhan da bana lenga asmi miyam gi lenga amani haibada aran ba oigani haike Myanmar junta na mikhal gi tharang tawriba se Myanmar da thokliba thodok wathok sing asgi warosin purak na banate amasung thawong ase dictatorship matam sang chathana bagi aron balalong amani haike Myanmar junta na tharang tawriba mikhal asida saruk yaba miyasing amasung political parties singda KNU na akanamong da section warol thambaga loinana mikhal asida saruk yarabade kudong thiba mayok ngagani haina suki han khangan bagi thabak sathari haide nakalamrong da military junta lengak no mikhal gi thorang tawringe serak asida Rakhine state ta leba puwari ga sagonaraklaba mana u town da junta lamina nongthaktagi landa chathaduna hokhiba ningthokabada mioi taragani thoi hat kre haide Tarif kamari lena na malem gi leba kunga manga na USA ka postal service lab khre haide USA na naw no pakhalak pa tarif singa dugi mari lena na malem gi leba kunga manga gi mai kaidagi leba aduda postal service package delivery gi thabak lepa hokre haina United Nations ki mai kaidagi phongdorkle panba yabadi Trump administration na mamang gi tha da chaliba tha sigi kunga mapan dagi tongan ba leba singdagi lakpa postal service ki polam singa duda tax leram dabagi Satnabi adu muthalagani haina lauthokibane khongthang asina France, Britain, Germany, Italy, India, Australia amasung Japan singba laibak singdagi USA tamna chatkadolba package singadu lokselo doribane United Nations ki Universal Postal Union ki maikaidagi phongdoropagi matungina member laibak kunga manga na USA da pugadaba postal service singadu suspend tawre hana khangalapa leikrabane suspension ase USA gi authority na karamna plan tawduna tangtaba ama mayek senghandri phawba leikhigani hairi United Nations da leiriba Universal Postal Union ase kumja 1874 da linkhatuna member state chamaga modraga ni thoi leiribane US ki anoba khongthang asina malem gi mafang khudimakta postal operator singya asawba ahongba ama laklagani haibaga loinana idai numitagi thabak oina paikhatgadori haidi Criminal case mayok nariba minister sing phamdagi lokthoknaba puthokkiba bill na parliament ta central lenga ki mapangal sangeng tawgadori haidi laiwa asigi prime minister chief minister sing yauna constitutional post pariba minister sing na numit kuntrani dagi hena custody da leiduna criminal case mayok na batarbadi makhoibu phamdagi lokthokpa Yana ba Central lenga ta nongzumi phamda puthokki ba sam kunthra suba constitutional amendment bill asena parliament BJP na lusingba Central lenga ki mapangal sangeng tawgadori haina agency ki pauna phongdorakle nongzumi phamda Central lenga puthokraba matung bill ase khananaina ba parliamentary joint committee the report okay adabu sayol ama henjilagla phawba bill ase khananaba committee semba ngamdre masigi mathakta opposition oriba Samajwadi party Trinamool Congress amade Aam Aadmi party na singbana committee ase semba yaroi boycott tawgani haina kholaw laudibasna parliamentary joint committee ase sembada apanba ama oiri committee ase da khwaidagi sawba opposition party oriba congress ti yawgani haina phongdokhiba leikhrabasu INDIA gi mapang oiba opposition party sina akanamong yaning da phongdorok pasina khongpham hongnaba sem sarakba yai haide masida tan constitutional amendment gi process athanaba honabada opposition gi maikaidagi su sauna sogalakpa mathau tabana maram oiraka center lenga na putholiba bill ase pass tawba ngamgadra haiba khangba ngamdre thasagi kunda puthokiba bill ase gi matangda parliamentary joint committee na khananaina aduna report pikhalakpagi aroiba matam ase parliamentary ningtham miphamgi ahan machayolda oigani haina phongdokre bill ase nongzumi phamda house animagna ayaba piduna pass tawba mathau tagani masigi mathakta house amana pass tawna honabada house aduda leiriba apunba member gi saru ahum thokpagi anina saugatpa mathau tari masina maram oiraga bill ase center lengana pass tawna honabada lok sabha de hana ayat apun thengnagadori haide Punjab ki ising salda Indian Army ki helicopter na CRPF kungani thoi amade civilian ahum ningkhai dorba building amage mathakta landing tawduna rescue tawkre hadi mioi singadu rescue tawba loibaga ikan kanada ba mikupta building adusu ningkhai ki hadi